Singda Soktham Lekai Mapada, Bopokai Chahi Kunkaditoi Kidupa Abasire. Ifal West District ki Singda Police Station the Kodba, Ifal Bori Labi ki Singda Soktham Lekai Mapada, Hokibado Yaida, Bob Abapokai Masaki Chahi Kuditoi Rob Suraba the Paba, Sire Lekitraba Yoya Duki Babigda, Dikto, Kogzab, Sazit Chahi Kunkaditoi, Apokpagi Big Razit Koi, Bahag Boydak Pok Kudo Wabang Lekai Dikidi. Police taki fagwa pawda hai haukiba ahigda Singda Soktham Lekai gi labi parikda si bhaksang aba leire haiba pawba fakki police na mafam adu saksit bada motorcycle abaga bomb the pad the sibagi haksang abaga phagba gapki police na pokdora pagi batung inda thakdok adu kabdau la thoki bado haiba chap chara khagba gabdri adubak pu lekitraba rupa masa adu bomb adu pudda lakpada soibadagi pokhairakpo oigatra hairak khadari bahaki bu padugi biyoi singda si bahaksang adu bakhoi basani hairak claim torakre Kuki Amasung Naga gi Miyoi Kunga Dipat Thadoknarakkhre, Naga Taru Kuki Dipat gi Maraibak Tamba Gamdri, Wat Horiba Sing Thadoknaba Yamna Kanna Honari, Government, Konjim Amasung Kolen gi Barakta Ambush Tawda Thadok Baptist Church ki leader ahum hatkiba Amasung Marina Soankiba Thawdokki Tungda, Kuki Kangmuda Naga gi Miyoi Taraga Dipat Fazitkiba Badungda, Agang Ama Yauna Nupi Taraga Mari Thadoknarakkhre, Nupa Taruk Hauzik Fawba Thadoknara Leigiba Maramda Makhoi Taruk Adu Hinglibra Natragana Hatkhrabra Haiba Sapsara Khangdabadagi Naga Sing Mai Hauduna Saunare, Kuki Singda Faziduna Thamliba Naga gi Miyoi Taruk Adudi PR Kenpibo Leverett Madu Fellow Wibo Felling Lufo Dilip Amasu Kaliwang Bhaudi Makhoi Leirot Wi-Fi dagi Kuki Singda Fakibadi Maragasida Naga Singa Tha Sigi Tarabari ki Dubidagda Nupi Masa Aba Amasu Nupa Aba Thadoknarakkhra Matungda Tarabaga gi Nongalamdaida Miyoi Taraganithoi Amasu Thadoknarakkhre Punda Hauzik Nagana Fazil Labadagi Thadokkiba Kuki Miyoi Taragabari Sukre Makhoi Tarabari Sukrabasu Nagasigi Kuta Hauzik Su Kuki gi Miyoi Dipan Hena Lehori Makhoi gi Maraibak Hauzik Tamba Gamtaba Fibam Amada Leiri Seraksida Manipur Legangda Fogdorapagi Maduk Inda Be Taraga Humdoida Sakangdaba Singda Kapokpi District ki Kotlet Amasu Konjim Giroda Mafam Amada Attack Kithaduda Micham Ahum Hatkibaga Loidada Atopa Mari Sogankibagi Matagda Case number register Tauraga Investigation Chatha Bahaure, Tawdok Thokpa Abadi Akoiba Popsingda Tibahubagi Tabak Satatuda, Jedari Miyoi Sing Phana Bahodari, Tawdo Adugi Matung Tarakpada Kangpokpi District ki Sapar Maida Khugak Amasung Senapati District ki Mafam Amadagi Misam Kaya Fazit Kibagi Matangda Legangna Khataba Thawrang Lakhottuda Tibahubagi Tabak Chathari, Security Force Yauna Khataba Thawrang Lakhotpadagi Hauzik Fawbada Togan Furup ki Misam Kungadipa Thadoknarakkhre Faziduna Thamawriba Miyoi Singsu Asoi Agam Yahodana Thadoknaba Legangna Khadaba Thawrang Lakholi, State Administration Amasung Security Force na Ingtapa Phibam Kaihandanabagi Matangda Lakholakliba Thawrang asida Misam Miyamna Angaba Thakta Mateng Pangbiyu Hairi, United Naga Council da Kuki Singna Fazitba Naga Machasing Tha Sigi Taramangagi Numidang Pung 6 Phawbagi Manungda Thadorakadaba Haina Akanba warning Tawrakhiba Leikre, Amaromda Faziduna Thamawri Kuki Furuki Miyoi Sing Athuba Matamda Soi Agam Yaudana Thadokpirau Haina Kuki Jo Volunteer Southern Hills ki Information and Publicity Department ki Charol Lamana Hairi. Lanmai Thabada Senaba Sing Tha Taruk Jail da Thamba Lising Tara Fine Tawba Yai. Lanmai Thabada Senaba Miyoi Sing Indian Forest Act ki Section 26 ki Makhada Tha Taruk Jail da Thamba Amasung Seloina Lupa Lising Tara Fine Tawba Natana Mai Sakpada Makiba Sing ki Mabal Singhanba Yai Haina District Forest Officer DFO Chandel Dr. Ed Munal Waitei da Fogdokre Wafam asi DFO Chandel Siduna Forest Fair Protection and Management ki makhada Dobagi oiba lanwai sakpadagi kandaba training program pakthokpaga loinada Roughlining and Accelerating MSME Performance ki makhada Ecotourism ga mari leinaba district asida pangthokhiba training tarukta saruk yakiba miyoi sahumga yakaida certificate jaitokpa amasu International Day of Biodiversity ga mari leinada pangthokhiba layekpa sangdamdabagi thauramda Makok mathang taraba singmada lathopagi thoramda fogdokhibadi bahagna makhata da hai yawkraba Sandel gi square kilometer lising abaga chani pan kutra rogi forest ki lambu staff kulom asida ngak sen bag oithokloi parabudu da biyam gi mate yawgada forest department da thabak amata pangthokpa ngamloi haiki India gi jahaz ama samudra da lupkhre Oman Manakta missile drone attack Thadoknarakkhre matungda India gi posai honong hojin tawba jahaz ama samudra da lupkhre thawong adu akanba moongda yaningdaba fogdokladuna Ministry of External Affairs da hai Misam miyamna sijidaraba posai honong hojin tawba jahazda
ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ꯫ ꯑꯣꯃꯥꯟ ꯃꯅꯥꯛꯇ ꯂꯨꯞꯈ꯭ꯔꯕ ꯖꯍꯥꯖ ꯑꯗꯨ ꯍꯖꯤ ꯑꯂꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯖꯍꯥꯖꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯄꯣꯔꯠꯁ, ꯁꯤꯄꯤꯡ ꯑꯦꯟड ꯋꯥꯇꯔꯋꯦꯁꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯀꯦꯁ ꯃꯪꯒꯜꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯖꯍꯥꯖ ꯑꯗꯨ ꯁꯣꯃꯥꯂꯤꯌꯥꯗꯒꯤ ꯖꯍꯥꯖ ꯇꯝꯅ ꯂꯥꯛꯄꯗꯒꯤ ꯂꯝꯕꯤꯗ ꯑꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯁꯃꯨꯗ꯭ꯔꯗ ꯂꯨꯞꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯖꯍꯥꯖ ꯑꯗꯨ ꯁꯣꯃꯥꯂꯤꯌꯥꯗꯒꯤ ꯁꯥꯖꯍ ꯇꯝꯅ ꯂꯥꯛꯄꯗꯒꯤ ꯂꯝꯕꯤꯗ ꯑꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯁꯃꯨꯗ꯭ꯔꯗ ꯂꯨꯞꯈꯤꯕꯅꯤ꯫ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ 34ꯃꯛ ꯑꯣꯃꯥꯟꯒꯤ ꯀꯣꯁꯠꯒꯥꯔꯗꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯍꯧꯔꯦ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯑꯇꯦꯛ ꯆꯠꯊꯔꯗꯨꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯆꯔꯥꯡꯅꯕ ꯐꯤꯚꯝ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯖꯍꯥꯖꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯍꯟꯗꯛꯅ ꯑꯅꯤꯔꯛ ꯁꯨꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯤꯁꯤ ꯏꯟꯆꯥꯔꯖ ꯈꯟꯕꯒꯤ ꯊꯧꯑꯣꯡ ꯑꯦꯞꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯄ꯭ꯔꯣꯐꯦꯁꯔ ꯒꯪꯒꯥ ꯄ꯭ꯔꯁꯥꯗ ꯄ꯭ꯔꯁꯦꯟꯕꯨ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯈꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯑꯄꯨꯟꯕ ꯏꯔꯩꯕꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯟꯄꯥꯡꯂꯨꯞ ꯑꯦꯞꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯣꯏꯔꯥꯝ ꯑꯃꯔꯖꯤꯠ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯀꯃꯔꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯪꯒꯥ ꯄ꯭ꯔꯁꯥꯗꯄꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯖꯨꯀꯦꯁꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯍꯥꯞꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯛ 2005ꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯧꯑꯣꯡꯅꯤ꯫ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯒꯨꯂꯔ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯂꯩꯇꯕ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯔ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯅꯠꯇ꯭ꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯅꯤꯌꯔ ꯑꯣꯏꯔꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯑꯣꯏꯅ ꯊꯧ ꯄꯨꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯂꯩꯇꯕꯅ ꯃꯐꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯅꯤꯌꯔ ꯑꯣꯏꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯗ ꯁꯤꯟꯅꯐꯝ ꯊꯣꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯛ 2005ꯇ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ꯫ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯃꯤꯌꯥꯝꯅ ꯊꯝꯂꯝꯕ ꯊꯥꯖꯕ ꯃꯥꯡꯂꯛꯄꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯔꯝ ꯆꯥꯗꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯛ ꯑꯃꯗꯤ ꯁꯦꯠꯀ꯭ꯌꯨꯇꯁ 2005ꯀꯤ ꯃꯇꯨꯡ ꯏꯟꯅ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯈꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯅꯧꯍꯧꯅꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁ ꯑꯁꯤꯒꯤ ꯚꯤꯖꯤꯇꯔ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯆꯠꯄꯒ ꯂꯣꯏꯅꯅ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯚꯤꯁꯤ ꯈꯟꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯂꯨꯄꯥ 3ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯁꯤꯑꯦꯟꯖꯤꯒꯤ ꯃꯃꯜꯁꯨ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 3ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯑꯅꯧꯕ ꯍꯦꯟꯒꯠꯂꯕ ꯃꯃꯜ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯑꯌꯨꯛꯇꯒꯤ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯆꯠꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯟꯅ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 418ꯒ ꯁꯨꯞꯅ 10 ꯄꯤꯔꯝꯕ ꯑꯗꯨ ꯂꯨꯄꯥ 102ꯒ ꯁꯨꯞꯅ 19 ꯌꯧꯔꯦ꯫ ꯍꯥꯟꯅ ꯗꯤꯖꯜ ꯂꯤꯇꯔꯗ ꯂꯨꯄꯥ 45ꯒ ꯁꯨꯞꯅ 18ꯗꯒꯤꯅ ꯍꯧꯖꯤꯛꯅ 49ꯒ ꯁꯨꯞꯅ 18 ꯌꯧꯈ꯭ꯔꯦ꯫ ꯑꯦꯛꯁꯇ꯭ꯔꯥ ꯄ꯭ꯔꯤꯃꯤꯌꯝ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔꯗ ꯂꯨꯄꯥ 103ꯒ ꯁꯨꯞꯅ 9 ꯄꯤꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯂꯨꯄꯥ 104ꯒ ꯁꯨꯞꯅ 12 ꯑꯃꯁꯨꯡ ꯑꯦꯛꯁꯇ꯭ꯔꯥ ꯗꯤꯖꯜꯗ ꯂꯤꯇꯔꯗ ꯂꯨꯄꯥ 40ꯒ ꯁꯨꯞꯅ 38 ꯄꯤꯔꯝꯕꯗꯒꯤꯅ 40-8ꯒ ꯁꯨꯞꯅ 19 ꯌꯧꯔꯦ꯫ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯗ ꯂꯦꯐꯠ ꯄꯥꯔꯇꯤꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯊꯥꯎꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯑꯕꯅꯤꯅ ꯄꯣꯠꯆꯩꯒꯤ ꯃꯃꯜꯁꯨ ꯋꯥꯡꯈꯠꯂꯛꯂꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯥꯔꯕꯔꯁꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯑꯦꯟꯖꯤꯒꯤ ꯃꯃꯜꯁꯨ ꯂꯨꯄꯥ 2ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯕ꯭ꯂꯤꯛ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔ ꯑꯍꯨꯝ ꯏꯟꯗꯤꯌꯥꯟ ꯑꯣꯏꯜ ꯀꯣꯔꯄꯣꯔꯦꯁꯟ (IOC), ꯚꯥꯔꯠ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ (BPCL) ꯑꯃꯁꯨꯡ ꯍꯤꯟꯗꯨꯁꯇꯥꯟ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ (HPCL)ꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯇꯉꯥꯏꯐꯗꯅ ꯄꯦꯇ꯭ꯔꯣꯜ, ꯗꯤꯖꯜ ꯑꯃꯁꯨꯡ ꯁꯤꯑꯦꯟꯖꯤꯒꯤ ꯃꯃꯜ ꯍꯦꯟꯒꯠꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯗ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎꯒꯤ ꯃꯃꯜ ꯑꯉꯛꯄ ꯐꯪꯅ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯂꯥꯟ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯅ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎ ꯕꯦꯔꯦꯜ ꯑꯃꯗ $64ꯒꯤ ꯆꯥꯡꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯟ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯕꯦꯔꯦꯜ ꯑꯃꯗ $114ꯒꯤ ꯆꯥꯡꯗ ꯂꯩꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯀꯔꯦꯟꯁꯤ ꯔꯦꯠꯇ ꯑꯀꯥ-ꯑꯀꯨꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯉꯥꯏꯐꯗꯅ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯈꯪ-ꯑꯍꯩꯁꯤꯡꯅ ꯃत ꯄꯤꯅꯔꯤ꯫ ꯖयशंकरꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯃꯤꯛꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒꯤ ꯅꯥꯀꯣꯏꯅꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯖयशंकरꯅ
ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯑꯌꯨꯛ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯀꯥꯁꯤ ꯎꯅꯗꯨꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯖꯩꯁꯪꯀꯔꯅ ꯍꯥꯏ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕꯁꯨ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯕꯤꯒ ꯁꯃꯤꯠꯇ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤ ꯐꯒꯠꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯕ꯭ꯔꯤꯛꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯃꯤꯇꯤꯡꯗ ꯋꯥ ꯉꯥꯡꯈꯤꯕꯗ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯑꯃꯦꯔꯤꯀꯥꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯤꯡꯅꯕ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯌꯨꯑꯦꯁꯅ ꯍꯥꯏꯕ ꯈꯛꯇꯃꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯛꯂꯤꯕꯁꯤ ꯊꯤꯡꯅꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯈꯨꯠꯁꯝꯅꯒꯗꯕꯅꯤ꯫ ꯃꯦ 14ꯗꯒꯤ 15 ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯕ꯭ꯔꯤꯛꯁ ꯃꯤꯇꯤꯡꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯦꯞꯍꯟꯅꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯆꯤꯅꯤ ꯊꯥꯗꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯗ ꯆꯤꯅꯤꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯂꯝꯗ ꯆꯤꯅꯤ ꯊꯥꯗꯣꯛꯄ ꯂꯩꯉꯥꯛꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯃꯔꯁ ꯑꯦꯟड ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯖꯦꯅꯔꯦꯜ ꯑꯣꯐ ꯐꯣꯔꯦꯟ ꯇ꯭ꯔꯦꯗꯅ ꯏꯁꯨ ꯇꯧꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯛꯇ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯔꯣ ꯑꯃꯗꯤ ꯔꯤꯐꯥꯏꯟ ꯁꯨꯒꯔ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯗ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯑꯀꯛꯅꯕ ꯆꯥꯡ ꯈꯛꯇꯗ ꯆꯤꯅꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯕꯅꯤ꯫ ꯑꯣꯔꯗꯔ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 16ꯒꯤ ꯃꯃꯥꯡꯗ ꯂꯣꯗꯤꯡ ꯇꯧꯕ ꯍꯧꯈ꯭ꯔꯕ ꯁꯤꯞꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯑꯣꯔꯗꯔ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯟꯁꯥꯏꯟꯃꯦꯟꯠꯁꯤꯡ ꯀꯁꯇꯝꯁ ꯑꯣꯊꯣꯔꯤꯇꯤꯅ ꯁꯤꯟꯅꯈ꯭ꯔꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯆꯤꯅꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯂꯣꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯔꯤꯀ꯭ꯋꯦꯁꯠ ꯃꯇꯨꯡ ꯏꯟꯅ ꯑꯌꯥꯕ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯊꯥꯗ ꯏꯟꯗꯤꯌꯟ ꯁꯨꯒꯔ ꯑꯦꯟड ꯕꯥꯏꯑꯣ ꯏꯅꯔꯖꯤ ꯃꯦꯅꯨꯐꯦꯛꯆꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 30ꯗ ꯂꯣꯏꯒꯗꯕ ꯆꯍꯤ ꯑꯁꯤꯒꯤ ꯁꯤꯖꯟ ꯑꯁꯤꯗ ꯆꯤꯅꯤ ꯃꯤꯂꯤꯌꯟ ꯇꯟ 32 ꯔꯣꯝ ꯄꯨꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯃꯤꯂꯤꯌꯟ ꯇꯟ 32.4 ꯔꯣꯝ ꯄꯨꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯝꯕ ꯑꯗꯨꯗꯒꯤ ꯍꯟꯊꯔꯤꯕꯅꯤ꯫ ꯆꯤꯅꯤ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯑꯃꯗꯤ ꯃꯤꯗꯜ ꯏꯁꯀꯤ ꯂꯥꯟ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯆꯤꯅꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯈꯤꯕꯅꯤ꯫